Mahiroi Pijam Hemanjit Amadi Linthoingambi Kuki Lalho Luf Amagi Lusingba Amadi KSO gi Thongmi Singyawa Kupu Amana Farwa Matungda Hat Poigidori Mihat Ashida Su Sanadiba Lalho Lu KNF Zongam Amadi KSO gi Thongmi Sing Senabi Kudam Panglai Haidi Laikidabi Mahiroi Linthoingambi na Pairamba Mobile Phone gi SIM card KNF Zongam gi Commander Oriba Laimatak Gunmol Village Dagi Waikogin Allies Tiger gi Loinabi Linsei Chong Baitena Mahaki Mobile Phone da Haptana sijinnaramle Haiba Kangwangang Frey. Pau Usnahai Ngarang CBI gi team Amana Sursanpur gi Hanglep Subdivision gi Manung Sanba Kangbai amasung Monhoi Village dagi Miwai Mari Fatki Farabanupi Ani Aduna Laimatak Bunmol Village dagi Linsei Chong Baite Pungpi Nau Sen Village dagi Pongmilun Thawkif L Phaikholun Village dagi S Monsong Allies Boysom Amadi Miss Tinei Kolni Hairi. Pau Usnahai Farabi Linnei Song Baite KNF Zangongi Jangtek Village gi Commander Oriba Waikogin Allies Tiger gi Loina Bini Aduga Sinmin Som Baite Aduga Boysom Hawkif amasung Pongmilun Thawkif na KNF Laimatak Block ki President amasung Secretary Oibadantana KNF Zongongi Kedasu Oibamioi ni Haiba Kangmangamle Hairi Mihat Asida Susatnariba KNF J Amadi KSO Sijinnaramle Yabagi Asobo Kudam Panglai Hainasu Pau Asna Hairi